ho ho 지금 메시지 이제밖에 삭반한테 아도먹고 마땅마땅기 오이바 이세싱 아도 미탁 통마 매암 에코이 무슨 람딩랑 따고 방만 나바싱다 아무거나 나오는 닝싱자거니 간자라가 아소이바 개빙 앞비요 눔시라바 아이게 타와이 망아 가이동의 가이나니 낭가 ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ ꯋꯥꯔꯦ ꯋꯥꯃꯤꯟꯅꯩ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅꯩ ꯋꯥꯔꯦ ꯋꯥꯃꯤꯟꯅꯩ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅꯩ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯍꯥꯛꯀꯤ ꯑꯋꯥꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯦ ꯑꯩꯍꯥꯛꯀꯤ ꯄꯦꯟꯗꯕꯁꯨ ꯅꯉꯣꯟꯗ ꯇꯝꯊꯣꯛꯇꯦ ꯅꯍꯥꯛꯀꯤ ꯑꯋꯥꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯦ ꯑꯩꯍꯥꯛꯀꯤ ꯄꯦꯟꯗꯕꯁꯨ ꯅꯉꯣꯟꯗ ꯇꯝꯊꯣꯛꯇꯦ 와레 와민나이 누가이레 누가이미나이 와레 와민나이 누가이레 누가이미나이 아숙구이나 띠나라빠난가 뭉시라바 아이게 하와이 망아 가이동아이 가이나니 난 타와이 뭉시라바 타와이 난나 한상고랑 아이부 하도쿠나 찾기로 타와이 뭉시라바 타와이 난나 한상고랑 ꯆꯠꯈꯤꯅꯨ ꯄꯟꯖꯕꯨꯠꯅ ꯁꯥꯕ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯅꯤ ꯄꯟꯖꯕꯨꯠꯅ ꯁꯥꯕ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯅꯤ ꯇꯤꯟꯈꯤꯅꯤ ꯃꯥꯂꯦꯝꯗ ꯇꯣꯝꯕ ꯁꯣꯏꯔꯣꯏ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧ